political parties ki miyusing Delhi ki damak Imphal thadokre. Ngasisu lamdam asida ningol chako bagi thoram paksana pangthoknakre. Salai Group के चेयरमैन नारेंगबम समरजीत अमदी यामबेम बिरेन की मथक्ता FIR लौखटख्रे चेनाबा मियोय सिंगी मथक्ता आइन की ओइबा चपचाबा थबक लौखटकनी हाइना चीफ मिनिस्टर एन बिरेन हाइख्रे गोकोमी की लिचिंग मखादा मियामना खोंजन मफम कयादा चंगसिनबा लेप्ट्री Liching makada ngasi kuki na tabo mafam singda khongjang changsin kre. Krumzare Times of Manipuri Pau Miyang tabiriba mayam punmapu ASHAPRIYA na taram nokchare ngasi ge maruba pau sing machakhay na pizare Thasigi Kuntramathoi Waroishin Purakani Haina, Nunangba Ladiba, Naga Santigi, Warigi Waroishin Purak Tringaida, Nasinung Tilpungani Makai Taba Matamda, Chief Minister and Biren Luchingba, all political party Gimihut Singh, Center Giluchingba Singh Unana Bagidamak, Delhi the Kongsan Kre. Kongchara Duda Sarukyakiba, Sivasena Manipur State Unit ki President M. Tombina, Naga Santigi Wari Asigi Waroishin Purapa Matamda, Bharat Lengakna, Manipur Miyamgi Amasong, Political party sing yauna CSO singi wafam lawgani haina mamang da pikiba thazaba du ngakna chatkadabani haibo yauna wafam kaya phungdoki Tengkang kaya rakta loishanna lakpa aduga masigi awa poluna prajada tabase masigi potsi loishanna mo honor pui porama simasi akhoi punamna welcome tawe loina na akhoina ngasi akhoina sisagadori basi Manipur People's Party aduga leiriba khoi Congress ki leiriba aduga leiriba mayam sing si akhoi si color ki khena baleitaba rajniti khena baleitaba akhoi si Manipur da leiba Manipuri ama oina akhoi punna ngasi si akhoi Delhi da satana yaraga di Manipur da leiriba CSO singsu punna lakpiyo akhoi punna masigi issue se akhoi thengnamina si Home Minister Amit Shah ji na Akoi Miyamgi, CSOgi, political party Miyamgi, hiding behind the Tanzama green signal Pirakpase, Asi Tanzala, Komiam Sabni. Lamdamasigi Puwariga Sagonaduna Laklaba, Hyangagi Nini Panba, Ningol Chako Bagitaram, Gasi Labdamasida Paksana Pangtoknari. Yumnak Sagai Hong Krabi Ningol Obisingna, Natyoba Fizzle set Chaduna. Machamasu single loinana, Ngamzaba Achatak Sing Puduna, Mapam Lamdamda Laktuna, Imung Manungi Miyoi Singapuna, Matelukoi Chamin Takpinaba, Kairo Lekai Homin Kaminarakba, Yumnak Sagai Hong Krabi, Amadi, Lehoriba, Mataroi Singapuna, Pukmen Paumenaba, Awanungai Wari Sanaba Amadi, Mabung Mapa Oibasingna, Mache Machal Singda, Ngamjaba Kudol Pot Tambaga Loinana, Lem Horiba Punsi Kongchetta, Chaukatpa, Nungai Yaifaba Oinanaba, Yaifa Hojal Pinabana, Mapung Ibasakta Moiki. Ngarang lamdam asida ningol chako bagi thoram paksana pangthoknaki adum oinamag ngasi Manipur lengakna suti lauthokibana lamdam asigi yumthong masing yamna ningol chakongnaki masina maram oiraga Imphal yauna tongan ba tampake district singi lambi singda ngasi ayu angan badagi hauna lambi chathok chasinda traffic jam thokpada awaba kaya mayoknaki Salai Groups ke chairman Narengbam Samarjit Amadi Yambem Biren Kauba Miyoy Amana Ngarang social media da Manipurasi India gi fibanungdagi tokhai tare haina pachar tawkhiba dugi mathakta ngasi leingakna hairiba miyoy ani asigi mathakta IPC 121 123 505B 124A 120B gi makada Lamphel police station da waging war against the nation amadi sedition na chingba charges ta FIR laukhatkhrei Loinana case asi special team crime branch na investigate tawraba matungda numit tarik nigi manungda NIA da sinakragani Hiramasiga mari lenana ngasi chief minister Bangalo da pangthokiba pawgi mifam amada chief minister and Biren na haikibada chatharakliba thawong asi unconstitutional oiba maramna lengak asina yamna hakchina lawi case asiga mari lenaramba amadi mahakna tawramba activities sing pumnamak kupna thigatlagani Maduda mahaka mari lenaramba miyoi khudingmak mara leiramlabadi ain gi oiba chapchaba thabak lokhatkani
operate tawrakliba si India gi wangmada oibana case asi preliminary oina crime branch na thizilabasu findings sing adu NIA da makha tana thizinaba sinakragani haina mahakna makha takhi thajadaba mong da mana adagi nganga iba aikoi samna hairkanda masi aikoi kanogi IPC 121 121A 121B means mainly waging war against the state adu yamna aikoi da yam serious oina loba haibadar aduna masigi magi mathakta aikoi adugumba mana senar kiba wahe aikoi Manipur tongan na tare leire koi ne madu tore astem laure da tore toro kibadu madu magi mathakta jikai ba section jing makhada FIR ma Imphal West da koi register tore FIR number 223/10/2019 mana atopa country ma leira ga mu operator panina masigi case koi Huzik Kudaki Wina, a quick crime branch, the special crime branch state Kida Shinare, Aduga Maga Marile never. Huziki Summer Jessica Marile never Manatorme activities Karikarino have the Mike. Within weeks, the special crime branch Namadu identified, find out Torokanda. Any involvement Leramba with Marile Neramba Maga, Aduma pushing it to Ain gi matungina sarkar na kari to siga ba phirep tuma madu gi finding to kan pe lok thorkani do marak sida ikoi gi haire ba kesi mapandagi operator ko na mari leina na mari oibani na koi sigi kesi ko NIA da ojiki crime branch ki investigation details me am se loiro matung da ikoi NIA da handover tongna ba akoigi home department gi oiba proposal hoi leire if required will take the permission from the cabinet adu torkan ma se koi kitang seriously deal tongna ba ina sigi message si ai Manipur gi public ta adu ga miyam na pinning badagi asi khudaki oina press me se kopjebani Salai gi founder director amadi chairman Narengbam Samarjit Salai Holdings Private Limited ki policy program ga karigumba hiram amata da mari leina de Salai Holdings ki thabak makha adum chathaki gani haina Salai Holdings ki vice chairman singi manungda ama oiriba Elangbam Brozendor na fongdokre ngasi tirada laiba Salai Holdings office ta Salai Holdings vice chairman sing A Dipanan Narengbam Biswajit yauna board of directors singa Saruk Yaduna Pangthokiba Paumi Singi Mifamamada Salai Holdings Private Limited ki Vice Chairman Oiriba Elangbam Brozendrona Ngarang amadi ngasigi media amadi social media da thoklagliba statement adu tabada Salai gi Board of Directors sing angakpoi Salai gi thabak thoram khudingmakta Chairman Oiramba Narengbam Samarjit yaudaba koire Mak nangarang phongdokliba wafam asida Salai ga karigumba amataga mari leinade loinana Board of Director, sitting and non-sitting Board of Directors na apun bagi warep lauduna hairiba miyoy asi Salai gi Director list gi lauthok bagi warep laure. Warep asi Register of Companies Silong na mari leinaba department singda khangan ki balaire. Masiga loina Salai gi Board of Directors sing marakta restructure tawbasu yanare. Masida natana anauba unit kaya paikhat na bagi thawrang kaya su paikhatle. Pauchi amadi social media da yawrakliba sina Salai Holdings da miyamna chingnariba si chingnabiganu. Salai Holdings ki thabak thoram makhadum chathaki gani. Paumi Singna hangba tongan ba wahang singi paukhumda Vice Chairman Singna phongdorakpada numit kharani gi manungda Salai Holdings alairiba financial gamari leinaba si miyam mangda khanganaba honagani. Ministry of Corporate Affairs MCA gi portion da Salai Holdings da akupa moral sing loina suna yauduna lairibani. Narengbam Samarjit na chatkiba khongcharasi mahaki oiba khongchatni. Masida Salai gi mari karisu leina de haiki. Hairiba ngasagi hairiba mioi sidang ekoida all of sudden ekoida ngasagi yam thajadana ekoida karigoma ma koida sokama ekoida pirabanina ekoida hairiba mi se ekoigi salai gi ngasagi kanu sidagi ekoina masima ekoigi lokthok charaga ekoigi tasengna mayamgi seista ekoigi
तोंगान तोंगान बकोई सब्सिडरी लेरिबे सिंगसिगी अखोगी एमडी सिंग तोंगान तोंगान हापकद्रा शेयर कनो तौगद्रा हाइबगी पोर्सिदे अखोई मतंगी मतुंगिन अखोई कनो तौजरकनी अखोगी लेरिबा ngसागी फाइनेंशियल पैरामीटर सिउदी अखो मिनिस्टर ऑफ अफेयर्स की मखादा लेबनिना अदुगी पोर्से अखोई पैरामीटर मयाम सिदी जीएसटी खंगी अमंगी लोइनमक तौदबा यादबनिना मदु अखोगी रेडी ओइरगा लोइना लेजबा पोट ngakतनी लेतबसु यादबा अदुना सिगिदी अखोइना मतम लाकांदा अखोगी अदुम मदुगी कनोदगी अखोई अदुम कनो तौजगनी Khudingma akoi loina answer pijagani. We will give you all the answers from all the sections of the society, all the sections of the mari lena ba whoever it may be akoi lena ba khudingma akoi madugi answer sab chana pijagani. Tawata wo haujikti yamna emotional oiba moment amaka akoi da lejari masima akoi da angakpa amani suddenly akoi da surprisingly akoi da piba masigumba message amu oibani na akoi matang asida di comment kari gumum ta akoi pijaningdri. Adu thawak tawrong khudingma ti akoi makha satha jagi gini adum thamjari sini. London da su business setup tawbagi policy gi makhada arumaina khoi ada thambiramaga international counterpart singa tawga hangbagi kainom da sakibani aduda tholei ba serol siga akhoi da khangiba idea siga pura tayona ba oibani na akhoina masidi public mayamgi kaino su interest su soktana ba khudakta chairmanship tagi ma se akhoina lakthoga anouba resolution taraga कोई बोर्ड की रेजोल्यूशन लौरगा who will be the chairman नत्रग managing director कनान ओइगनी हाबसे कोई रिस्ट्रिक्शन तरोकनी ngarang दगी थाको वायरल सेना ngasi से कोई खुदकता सी सेम द रिपोर्ट कनो सी थमदब यादबनिना पब्लिक ता कोई मसी कोई मैसेज से पिजबन Northeast India Development Party NEIDP की Central Working Committee CWC की President ओइरंबा नारेंगबम समरजित मदम चुपगी ओइना पार्टी असिदगी तांथोकले हाइना ngasi khudakta famkiba NEIDP की CWC की मिफमना वारेप लौरे हाइना मिफम अदुना interim president ओइना खलबा सापम कुंजकेश्वर ना फोंदोखरे वाफम असी ngasi तिरादा लेबा सापम कुंजकेश्वर की युमदा पांथोकपा पाउगी मिफम अदुदा NEIDP की थौपुब सिंह सुसरुक याखी पार्टी असिगी वाइस प्रेसिडेंट ओइरिबा अदुगा ngasiदगी interim president ओइरबा सापम कुंजकेश्वर ना मखा तारदुना NEIDP की president ओइरिबा नारेंगबम समरजितना मसागी ओइबा वाफम कया फोंदोरकपसिना पार्टी असिगी तुंगी फिबमदा अचौबा चममनबा अमा लेरकए मागना फोंदोकलिबा वाफम असी मसागी ओइबा वाफमने मसिदा NEIDP गा करिगुंबा मरी अमता लेनदे प्रेसिडेंट अमा ओइना ngang नते महाकी लनाई ओइना ngangjabani हिरामसिदा ngasi numit chupama NEIDP की CWC की मिफम फमदुना कुपना खनाबा याबा खनरे पार्टी की चना कांगलोन ना पीबा शक्ति की मतुंग इना ngasi asi executive meeting famduna president oiramba narengbam samarjit ngasidagi party asidagi matam chupagi oina tanthokpagi warep laure amade party ki thabak thoram khudimak mahakna interim president amo oina khanduna yengsilagani amarom da miyamna salai holdings amadi NEIDP NESC amata oina uribasi aranbane NEIDP amadi salai holdings ka karigumba mari amata leinade पार्टी असी मखाताना मियामना थमलिबा थाजबदु मांगहंदना बहोना खिगनी हाइखी अखोइदी भारत की संविधान दा थाजजबा अमसुंग मसिगी कॉन्स्टिट्यूशन दा कोई चेना कोई कॉन्फिडेंस लैबा 100% कोई विश्वास लैबा हाइजबा तारे मरमसिन मागी फोंदकलिबा मोट असे अखोइगी नॉर्थ ईस्ट इंडिया डेवलपमेंट पार्टी ने याबा सोंगंगमदे मरमसिना पुनमक फेक्सिंगसे अखोइ तानाजरगा डोलसिदा प्रजाना पिरकलिबा थाजबा डोलसिदा प्रजाना पिरेइबा एनकरेजमेंट पुनमक्सी हुजिकसे खोइ पुरा लैखा थाना मांगबै मगोने हुजिक लाइबा मियंगसे मरमसिना खोइ खन्नबा याबा खन्नर मतुंगदा सेंट्रल वर्किंग कमिटी की एग्जीक्यूटिव मेंबर पुनमक गसे युक्तुप खन्नर मतुंगदा डोलगी बायलो पार्टी कॉन्स्टिट्यूशन यावरिबा शक्ति रुसि नजरगा खोइ जनरल बॉडी मीटिंग मा फामे मसिगी मतुंगिना श्री एन समरजीत सिंह पास्ट प्रेसिडेंट ऑफ Northeast India Development Party, he is expelled forever from Northeast India Development Party. Hena, asi media ki thong da praja ki section khuri makta yahon bina ba koi apamasi ngasi sengduk chabane. Ngarang London da Kanglaipak asi India ki loilam lengaktagi maning tamle haina lauthokpaga loinana Manipur State Council kauba Government in Exile ama semle haina lauthokibadu Pripak na taramna ukpaga loinana saugatli haina aina thinkraba lalholo Pripak na thadorokpa cherol mana hairi cherol duna makha taraduna Indiana Kanglaipak pu namduna lising amaga chamapan nifuma panda lausinkraba matungda ningkha tamnabagi tongan ba khongjang kaya ma changsinduna lakhe
khongjang asi democratic amadi khulai paiba khongjang oirakhi pripakna khulai paiba ningtam yawol iho amagada thajabaga loinana thabak changsinduna laklagasu democratic oiba mongda leibaki mangkraba ningtamba hanjinnabagi iho singdasu thajaba thamduna sagatuna lakhi ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯈꯥ ꯇꯝꯕ ꯍꯟꯖꯤꯟꯅꯕꯒꯤ ꯏꯍꯧ ꯑꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯍꯨꯞꯅ ꯃꯥꯒꯤ ꯑꯉꯝꯕ ꯆꯥꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯗꯥꯡ ꯂꯧꯔꯕ ꯃꯇꯝꯗꯇ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯄ꯭ꯔꯤꯄꯥꯛꯅ ꯊꯥꯖꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯅ ꯍꯟꯗꯛ ꯑꯣꯖꯥ ꯌꯥꯝꯕꯦꯝ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯅꯥꯔꯦꯡꯕꯝ ꯁꯃꯔꯖꯤꯠꯅ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯑꯦꯁꯥꯏꯂꯝ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯤꯡꯇꯝꯕꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯌꯥꯋꯣꯜ ꯏꯍꯧꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ pripakna saugatli amasung makhoi gi fireba sibo kanglei miyam hupna saugatfam thoi cherol asina hai apunbagi pangal amasung achumba thausiltana loilam leingak inthu bangamgani machoi na ba wakhalna hiram amatada mai pak pangamloi asigumba iramdamgi miyamna awa ana thidana matam changna sagatcharakliba ireiba ki ningtam yawoli ho asigi asengba masak thokpa mahai kharada fangba ngamle haibasi ngasi ozani na lawrakliba fireba sina mayek sengna takle maram aduna makoina changsilakliba khongjang asigi damakta kanglei miyam hupna saugatpiu haina cherol cinema khatari paugi marathana teme break ama lausari Ningol Singi akanaba kumhai Ningol Chakobana lakpada Dhamabati Emporium na October kuntra fawba chada kuntra discount pizabi. Akak naba matam khaktamak pizaba discount ne. Ningol Singi makhal kayagi fige, wangkai fee, rani fee, blouse, tops fee fanek na chingba makhal suna fangbiragani. Ngasi maglengsen biraksi Dhamabati Emporium, Ghari Makhalekai near Pakang Fort. Contact number 7085-186-485 natraga 7005-946-596. Break matungda mayam butaram lokchare makadaba pau pizare. Ngarang numidang Pasoi Police Station ki manung chanalaiba KBS Brick Farm da thabak suba yawba sinmi amadagi yamlaba kusukulai kya fagatpangam kre. Kusukulai ga konana farba miyoi adudi lang thabal kunja hinu mokongdagi hizam romes chahi kuntra mathoi apokpa hais khongmai ni police tagi fangba paugi likun amagi mathung ina ngarang numidang pung mapam makhai khara helakpa duwaida Pasoi Police amasung kuntaruk suba Assam Rifles ki apunba kangbu amana thajaba yaba akhanaba paw mu fangbadagi hairiba brick farm aduda thiba humbagi thabak chathabada miyoi asidagi Chinese hand grenade taramanga 9mm pistol ahum .32 pistol ama Kapa yariba nomai maru nifu humdoi IED circuit ama amasung IED remote amasu fagatpangam kibani haina power sina hairi local jamaid kairang khumidok amadi khabaisoi KSDC KASC IDA Kaksa ADCCM KHYLSA Heptagon local Mairapaibi PYA 786 SWIC amadi kadana sinduna ngasi naga peace talk ki matangda maikai adom gi miyamna khutta maira paiduna khongjang loi kayana human chain semduna wakat khongjang changsin khre kurai haikru makong khomidok bazar da changsin kiba khongjang aduda naga peace talk na lamdam asida akai ba piba yairoi furup amana maram oiraga lamdam asi kaihan ba yaroi haibana chingba kholau kaya lauki miyam da kangan jere Naga Santi Warrior Sigi Waroishin Numit Naksilakpaga Iroinana Mafam Kayada Paksana Cheksin Kongcha Chatkre Ningol Club Hairok Amadi People Action for Change Hairokna Ngasi Hairok Yakoiba Mafam Singda Mairagi Rally Chatkre Hairok Bazardagi Hauduna Chatkiba Rally Adu Koina Chatraga Hairok Bazarda Amuk Pullabatungda Miyam Punna Manipur Gyapunbagi Saktam Kaiba Yaroi Long Live Manipur Haibana Chingba Kholaukaya Lauki Naga Santi Warrior Sigi Waroishin ama puraktungai mangoinana stakeholders singa tanaramdana Waroisin pubiraktana ba CPI Manipur State Council na center da taksin kre
Naga Santi Wari asina maram oiraga hauzik state asida ningzing mangzing naba amadi chaning chamang samnadabagi oiriba fibam asi CPI na taraina lodi haina CPI Manipur State Council na thadorokpa cherol mana hairi cherol asina makha taraduna CPI National Secretary Comrade Amarjit Kaur National Council Member CPI Comrade Sukumar Dhamlega CPI Manipur State Council ge Secretary Sotin Kumar ga ngasi Mumbai da unaduna wari sanaba amada National Leader Singasu Manipur da hauzik Naga Peace Talk na ohelakliba asina tangdu laitadabagi fibam asi kupna yengle Naga Peace Accord asigi manungda kari yauribano haiba khangdabana Manipur gi miyamgi wakalda fauriba ningzing mangzing naba asi maram chai Charang nabu pumna magasi hauzik state amadi center da laingak chukli pairiba BJP na luchingba NDA sarkar asigi dictatorial rule asina thokalakpane Nongmagi suraga nomlaga chara tanduna hingliba sinmi sing ima ibel sing amadi mahairoi kayana masa masagi mathau tungoi naramlaga ngasidi mama laiba kai khikadra haiduna lambi sorok ka tholaktuna pendabagi kholau kaya laure masimak laingak sasan ludabagi khudam amane Naga Santigi wari asigi waroshinama purakpa haibasi yamna faba wafam amane adubo furup amagi interest ta lemhauriba furup singi interest soktanaba center na midyeng changbiyu haina cherol asina makhatari Nakalamaromda hayeng kokomina kauriba pungkun gi sintha lepagi khongjang asida CPIM Manipur State Committee na thawai hakchang yauna sagotkani haina State Secretary Ketumayum Santana khoyek piduna thadorpa cherolaman hairi Paugi marakthana tebe break amaga muk logsari Hey Lola, nang phone yaw bra? Yaw eh. Lamjing ba kep kau ne? Apang? Ay kau tu le. Manipur ya han ba 24/7 service oiriba lamjing ba kep service namyam gi seva tawjari. Manipur ki district sing amadi mapal lam sing loina na luhongba amadi atay thogok sing gisu discount pijari ningol chakau bagi damak akhan naba hour package discount pijari ngasi mag book tobiu hena akupa marol gi damak lamjing ba cave service nagamapal rims road nia Nityananda temple Imphal Spine and Pain Clinic Chief Consultant Dr. Susil Loitongbam MBBS MD PMR AIMS New Delhi FIPM Fellow in Pain Management DPMC Delhi practicing the most advanced techniques like ACS autologous conditioned serum peripheral neurolysis PRP Botox trigger points injection SABP spinal and body posture analysis transformational spinal block foot analysis headache clinic Men Center, Sangai Pro, opposite ISKCON Temple. Also, please inquire for home clinic at 8787859957 or 8575615252 or 7005198066. Break matungda makatapa pau pizari. Nagagi waroi shinda kuki gilam sok payaroi haina more da laiba kuki CSO singna wakat khongchat ama chatkre. Indo Naga Peace Talk ki waroshin tha asigi October 13 da purakani haikiba amasung labdamasada political gi tangdu laita daba ma thokhanbagi matangda kuki inpi Manipurna kuki taba mafam singda October 13 da wakat khongchat ama chatnaba lauthokiba dugi matung inna ngasi more da laiba tongan ba kuki CSO Hill Tribal Council more kuki Students Organization more block youth More Youth Club amadi Kuki Women's Union and Human Rights More Gyapun Balup asina senduna ngasi wakat khongchat ama more manungda chatkre Hill Tribal Council office tagi haukiba rally aduda an Asian IM solution should not affect Kuki inhabited areas of Manipur and Assam no favor to one community at the expense of other communities we demand earlier solution Kuki political problem respect Kuki village and ancestral land Create Kuki Territorial Council haina thaba placard sing pai kibaga loinana chatkiba rally adu moregi tongan mafam singda fauduna chatkibaga loinana Hill Tribal Council gi office ta aroiba panthungoiduna miamgi mifam ama supang thokhe amadi ADC moregi khuthangda India gi Prime Minister da memorandum ama sukusinaki Manipur gi chinggi lamda mayam bana ngasi wakan mifam famkre maru oina
kuki kanglupna taba lamsingda darna tauki panba yabadi wakat mifam ase hauzik oiriba Indo Naga Peace Talk ki oirakliba fibam asiga mari leinana sinbani hairi ngasi wakat mifam fam ki mafam sing adudi Saparmaina Modbung Bajar Tengnopal amasung Churachandpurni darna chatha ki baduda miyoi kyana play card kaya sizinaduna Indo Naga Peace Talk na maram oiduna kuki kanglop sokpa yaroi Naga Autonomous Council gi makhada kuki khunsing leiba yaroi haina chingba kholau kaya lauki Hauzik oiriba Naga Santi wari asigi waroshin purakpa matamda Manipur gi apunba gi saktam amadi punna khundaminariba kanglupsingi marakta hiram amatada ayetpa piba yaroi haiduna kokomi gi leching makhada lamdam asigi miyamna changsiliba khongjang gi marakta hauzik Delhi da kem tawduna leiriba kokomi gi thomi singna Manipur Students Union Delhi Masat Kaloinana New Delhi gi Jantar Mantar da khongjang changsin khrei khongjang aduda sarugya kiba singna Manipur gi apunba gi saktam hiram amatada Baral engakna kaihanba yaroi haibu wafum sing phongdoki खाइदोक्पा याबा मोंगी मोंग अमदा अखोगी नागा इशू असिना मरम मरकांदा अखोगी सोलुशन अमा नागा इशू सोलुशन पुरकपदा अदुगुम्बगी मसिक मकाई ताबा याबदी मोंग द लाकपा तारगदी हाबदी सिंगनाबदगी मसिकना अदुगुम्बा सिंगनाबा मयामदो अखोगी वकत अमा ओइना दिल्ली दा लैबा इशू सिंगनाबा अखोगी कोकोमिगी अखोगी मिहोइसिंग यावना अमदी एमएसएडी दिल्ली की मयबसिंगी लुक अमा ओइबा सिगा पुन्ना अखोई डेमोन्स्ट्रेशन सिंजबनी ngasi bahat lengakna Manipur da tangdu laitana fundamental ba guru kuntra hen bana fundamental ba sibu tugaina ba nungsina na ba siliba policy program kaya amarum asigi koi asigi mayok tani ngasi bahat lengaka Naga National Political Group and NSNIM ba satriba istok asida different stakeholders singbu khanadana and lai nuksina lai minariba community asibu tugaina ba khona kasi koi message gi maikai dagi yamna sengna condemn tawjari laiba moina lawriba period sina yamna negative hoiba miyoi kodimaki sentiment har tawo itar gadi thawdok khadi surok thoni fundamental ba Manipur ma seminar iba group singi mahuta marakta duleta ba ma leinana bagi hona ba santi leinana ba hona ba kwari semakpagi mo mo kan koi kodimaki active role lawra kanda punna hinna bagi pandam aduma de koi dum thambani Taruk Suba Posangbam Jila Parisat ki manung dalaiba Ningol Amadi Yum Palabi Ichaliche Singh Chako Bagi Thoramama ngasi Khongampat Awang Laikai Community Hall da pangthokhrei Taruk Suba Posangbam Jila Parisat ki member Laishram Bobina mapung oina sinduna pangthokiba Ningol Chako Bagi Thoramaduda Jila Parisat member Laishram Bobi social activist CIS Nityai Naurem Mani SIS Goramani Amadi ward member RK Sadananda Susarukyaki Jila Parisat asigi manung dalaiba iche ichal kayana sarugya kiba thoramadu Jila Parisat member gi maikai degi angamba khudol pot sing supiki thoramadu pangthokpagi matangda Taruk Suba Posangbam Gram Panchayat ki member Laishram Bobi na haikibada chahi amagi manungda tangna thokpa ningol singbu chak chara ama chaminaba amadi angamba khudol pot sing piduna punna unabagi khudong chaba fangbasi yamna nungai Jila Parisat ki manungda laiba iche ichal singbu angamba khudol piduna punna chak chaminaba awa nungai phongdokminabani Matung dasu sidagi hena chauna sinbangamba oizaki haiki. Mangol du pina bidana aigi bung pasing khunggangi loinana aigi iche chanung sijaraba ine ndon singji loina unaba phangi maram aduna ngasi haiba numisi dagi amuka lakadaba mathang chahi phawda aina kawba ngamba haibadu mayamna mangon pina biyu aduga mayambusu nada yektaba nunga ya phaba aduga chaukhatpa Kunayama Purapada Adugumlava Mangun Apabadu Pibiba Oishunu Ngasi Jiribam gi Borobekra subdivision gi manung chana laiba Gaukhalda Coordinating Committee Jiribam on Manipur Integrity gi makhada Borobekra Subdivision Development Organization na sinduna Community Suna Saruk Yaduna NASIAN IM Amade Government of India ga Peace Talk ki matangda checks in mifam khrei Khongjang adu da saruk yakiba P Komla Kanto Singh General Secretary BSDDO na NASIAN IM amadi Government of India ga Peace Talk ki waroishin ase Manipur da laiba community khuding makna yaningi aduba waroishin purakpa matamda Manipur gi integrity kaiba yaroi amadi karigumba kaiba taragadi makhal makha kaya gi khongjang changsilakani haiki amasung boundary kaiba taragadi masida khoina tongan ba dharna strike amadi
ꯊꯃꯣꯏ ꯍꯛꯆꯥꯡ ꯊꯥꯗꯣꯛꯄ ꯐꯥꯎ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ Moirangthem Raseshwari Devi President Laitang Khunau Maira Paibina Nagagi Santigi Waroishin Purakpa Matamda Manipur bu mache tana kaihan bayaba wafam yauba yaroi India government na Kanglup Naina Thausin tauba yaroi haiki Paugi Marthana Tema break amagamuk loksari Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. Break matungda makadaba pau pizari Asian IM amadi India government ke peace talk na Manipur ge punba ge saktamda akaiba piba yaroi haina taksiladuna Jackson Wakat Khongchadama Jamaitul Ulama Boroyangmina Boroyangbi Gram Panchayat ki manungda leiba club Mairapaibi singa kusamnaraga Boroyangbi area da ngasi chatkre Khongchada duda saruk yakiba Jamaitul Ulama ge convener Mufti Mustakin na phongdokibada Asian IM amadi India government ki peace talk na Manipur gi integrity amadi ngamkhai kaiba yaba wafam yawraklagade Borayangbi gi miyamna siba kidana leibaki khongjang singda saruk yagani haina phongdokhi Hojik India government ga NSN IM ga peace wari sanarabse aseng achomane tawbatabu masina maram oiraga Manipur gi ngamkhai kaiba amadi Manipur da leiriba chingmi tamida gi marakta nungsinadaba chayen aba khatna chainabage karigumba lakpa taragadi madubu yaningde haidunane amasong sigi sida kokomna changsalakliba khongjang khudingmakta Borayangbi Jametololma amadi mafam sida leirba organization khudingmakna support togane aduga makhoi loinana aikhoi hairiba protesting asi makhada hana chathakigani Ngasige khongchara duda Manipur gi saktam kaiba yaroi Manipur gi ngamkhai kaiba yaroi haina thaba placard sing sizinabata natana slogan sing su lauke Laingaubi Chingkhongda miyoi lising amagi mathakta pullaba tungda rally adu Sangang playground fawba chatki mafam aduda miyam pullaba matungda slogan kaya laurba matung khongchara du Borayangbi da loisingki Andro Police Station ki manung chanba Yairipok Top Chingtha amadi Ningthaungai ani gi tainabada leiba Kavarstan manakta nupa ama siramle Siraba miyoi adu Laurembam Dineshwar chahi kunipan apokpa El Kalachan kawi Mahak Yairipok Top Chingtha oinam thong leiraktagini hairi Hauzik police ki special team amana misiasi karamna thokibano haibagi matangda yengsilli hairi Mizoram da Vigilance Awareness Week lisingani taramapan ngarang hongdokre Tauramadu Champhai gi Deputy Commissioner Alexander V Chongthuna Government Champhai College ki multipurpose hall da pangthokhe Awareness program adu senja thumja amasung atopa samasya kayabu muthatnaba sinbane haina pawa sigi likhuna mana hairi Loisilakpada maruiba paw muka na pizari All political party ki Mehu Singh Delhi ki damak Imphal thadokre Nasisu lamdamasida paksana ningol chako bagi tharam pangthok nakre Salai Group ke chairman Narengbam Samarjit amadi Yampem Biren gi mathakta FIR lokhatkre Chenaba miyoi singi mathakta ain gi oiba chapchaba thabak lokhatkani haina Chief Minister N Biren haikre Kokomi gi liching makhada miyamna khongjang changsin ba leptri amade Kuki in pigi liching makhada ngasi kuki ni taba mafam singda khongjang changsin khre
Ngasigi wenadi matang asida Manipuri Paul Shinjare, Pau Mieng Tabiri Bamam Punamakpo, Ashapriya Namukana Krumzari.